Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lawbirasi Nungshiramloi khanbra 13 suba tangka Nangna aigi nungsibabu thajadraba natro aigi nungsibabu mirairage khallaba natro nang aina asuk thamoi singna hairabasida nangna ibu thajadrabani ba Risina tawriba mataw aduda thoibidi ngahak tawfam khangraduna yengduna leiri Risigi makut adu ina pungangangle thoibi tawfam khangda leirambadagi Risigi makut adu ubada lamduna paisinduna kaplaga hairei nangna ibu asuk yamna wahalise kaigino da ai kaido haibano makhoi anima punna kapminari Risina Nangbu kaukthokro haibadaine nangbu kaunabani aina tawribasi aina nangwanda haikiba natro nangbu aina kaugi khanba mikupta aigi aroiba oige haina asuk nungsibi nangna aibu kaukro haina tattana hairaklaga ai karamda hingu haibano thoibi ai nangbu yamna nungsiye ai nangbu kauba ngamoye dadabu nungsibe henman khibana Dadabu, ai tagi oining lubagi, ai gi wakalase, phatha bangam kitabani. Ai su dadabu, yamna nungsiye. Nangna ibudi, karisu nungsiba nate. Ai bu nungshiramlabadi, ai gi wa amato oirabasu, tabiramgadabani. Risigi wahaiduda thoibi hena mapi sintharakle. Aduga, ai yamna lale dada. Ai nangi wa tarage. Nangbu amukhana lana lauraruye. Aibu dadana asi yongna nungsibirangani haiba ai khalludiye aidi dadabu nungshiramloi khanbro aisu dadabu yamna nungsiye nangbu nungsibagine aina nangi apambada yetlaroi haina khankibane dada thoi Risigi khutagi idu hena tarakpa aduda thoibi pakhatuna kaplaga raspomu kaurei Rasu ngasai makai anuga wari sari adubu thoibina yamna pakhatna kaurakpada phone adu thamduna thoibi hoigi manakta yamna thuna lakli Rasna noibu kedonarge bhai kaidore kuchide as sidi ingak tangare aine first aid yawbani amta ngai ko Rasti oiramliba phibam asi karino haiba khara makhaidi khanglabanina maramadu amuk hangludre First aid box adu lakthoktuna Risibu first aid piri Risigi sokliba aduda ising bottle aduna phajana chamthoklaga bandage adu Risigi sokliba makhutta yatsilli aduga thoibi da onsinduna nabani bu kaidongnaino thoibi wa matangangdana kaptuna leiri Risisu adu mangai wa kari sukhumlakte Ras hogjipu chalase hairo thengsu thenge Risi maningi sita phamliba thoibi da amuk yenglei thoibi kaptuna leibadu Risi na ure Risi kari su haidana thong adu hangdoktuna thoibi na phamliba maningi thong adu hangdokli aduga thoibi gi manakta famlei aduga Risi na hairei chatlasi thoro bai Rasu kari su haidana gari adu thauba hore thoibi gi makhut adu Risi na chetna paiduna hairei Si, to, kapano. Nangna sumna kapase, ay yengba ngamdeba. Risigi asokpa makut adu thoibina nalaga. Yam nabro dada? Nadeda. Ado, nang hayeng lakira laoira, amta hairamo. Hauzikti laktrasu yareda. Aigi jingnaba amatta leitre. Ai kaisu khandre. Nangna haibana yaruyi. Aina asengdo. Utkini nang laktaba yaroi thoibi asokpadada amuk yenglaga hoi lake aduda hayeng khaidi sumaina tawnuko ai nungaiteba nangna aigi asengba thamoyase thajaraktrabadi sidagi henba thaibam palase thadoktuna chatkibasu yai Risigi machilda thoibigi makhut machaduna meli aduga Nang adumaina haigano ai haujikti dadagi thajabase mangal leroye
ꯗꯗꯥꯕꯨ ꯊꯥꯖꯗꯕꯁꯨ ꯑꯩ ꯇꯧꯔꯔꯣꯏꯌꯦ ꯗꯗꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯈꯪꯂꯦꯕ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯍꯧꯖꯤꯛ ꯈꯛꯇ ꯄꯨꯛꯆꯦꯜ ꯈꯪꯉꯤꯕ ꯍꯥꯟꯅ ꯈꯪꯉꯁꯨ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯕ ꯔꯤꯁꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯉꯝꯕ ꯀꯞꯅꯤꯡꯉꯝꯕꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯔꯥꯖ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯃꯈꯣꯏꯗꯤ ꯇꯥꯍꯟꯗꯅ ꯅꯣꯛꯂꯤ ꯃꯈꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯕꯨ ꯊꯥꯕꯜ ꯃꯐꯝꯗ ꯊꯅꯝꯗꯨꯅ ꯔꯤꯁꯤꯒ ꯔꯥꯖꯀꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨ ꯊꯣꯏꯕꯤ ꯔꯤꯁꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖꯁꯨ ꯂꯥꯛꯂꯤ ꯊꯥꯖꯅ ꯊꯣꯏꯕꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯑꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯊꯥꯖꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯁꯨ ꯊꯥꯖꯗ ꯌꯦꯡꯂꯗꯨꯅ ꯆꯦ ꯑꯩ ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ ꯆꯦꯗꯤ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯉꯥꯏꯔꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯁꯤꯁꯨ ꯂꯥꯛꯂꯤ ꯔꯤꯁꯤꯅ ꯂꯥꯛꯄꯗꯨ ꯊꯣꯏꯕꯤꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯦ ꯊꯥꯖ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯕꯦꯟꯗꯦꯖ ꯁꯦꯠꯄꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯗꯥ ꯈꯨꯠꯇꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯗ ꯁꯨꯏꯅꯣ ꯔꯤꯁꯤ ꯊꯣꯏꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯁꯤꯔꯣ ꯍꯦꯔꯣ ꯁꯥꯔꯨꯕꯩꯅꯤ ꯏꯁ ꯅꯥꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯁꯥꯔꯤꯅꯣ ꯍꯥꯏꯕ ꯅꯥꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯒꯦ ꯅꯪ ꯆꯠꯊꯣꯛꯎꯔꯣ ꯉꯔꯥꯡꯁꯨ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯣ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯀ ꯑꯃꯠꯇ ꯁꯦꯠꯂꯛꯇꯦꯅ ꯑꯗꯣ ꯀꯥꯏ ꯆꯠꯂꯨꯗꯣꯏꯅꯣ ꯔꯤꯁꯤ ꯊꯣꯏꯕꯤꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯗꯦꯠ ꯆꯠꯂꯨꯒꯦ ꯔꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯖꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯗꯥꯏꯗ ꯀꯅꯥꯒ ꯅꯪꯉꯣꯟꯗ ꯅꯍꯥꯟꯈꯩ ꯑꯩꯅ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯛꯀ ꯂꯣꯏꯅꯅ ꯇꯥꯛꯀꯦ ꯇꯧꯕꯅꯤ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯑꯗꯨꯒ ꯀꯧꯔꯛꯏ ꯊꯣꯏ ꯁꯣꯝꯗ ꯂꯥꯛꯑꯣ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯊꯥꯖꯗꯤ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯔꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯤꯁꯤ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅꯦ ꯊꯣꯏꯕꯤ ꯅꯣꯏ ꯑꯗꯥꯏꯗꯩꯅꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯩꯗꯤ ꯈꯔ ꯖꯨꯅꯤꯌꯔꯅꯤ ꯍꯟꯗꯛꯇꯤ ꯊꯥꯖ ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯗ꯭ꯔꯤ ꯃꯃꯥꯏꯁꯨ ꯉꯥꯡꯁꯤꯜꯂꯛꯏ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯒꯤ ꯃꯆꯦꯅꯦ ꯈꯪꯅꯩꯀꯣ ꯍꯥꯟꯅ ꯆꯦ ꯊꯥꯖ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯔꯝꯃꯣꯏꯅ ꯊꯥꯖꯗꯕꯗꯣ ꯊꯥꯖꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛꯀ ꯀꯣꯟꯅꯅ ꯇꯥꯛꯀꯦ ꯇꯧꯕꯅꯤꯗ ꯑꯩꯅ ꯊꯥꯖ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯗꯥꯗꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯈꯜꯂꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯅꯕꯥꯅꯤꯁꯦ ꯃꯥꯅꯕꯨꯗꯤ ꯐꯖꯕꯅꯤ ꯑꯩꯗꯤ ꯊꯤꯕꯅꯤꯗ ꯃꯥꯒ ꯌꯦꯡꯅꯔꯗꯤ ꯑꯩꯗꯤꯅꯦ ꯑꯥꯗ ꯂꯩꯍꯧꯔꯦ ꯊꯥꯖ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃꯠꯇ ꯎꯠꯇꯦ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯗꯥ ꯑꯁꯦꯡꯕꯅꯤ ꯊꯣꯏꯕꯤꯁꯨ ꯐꯖꯩ ꯗꯗꯥꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯑꯁꯦꯡꯕ ꯃꯥꯗꯤ ꯃꯁꯛꯇ ꯅꯠꯇꯤꯌꯦ ꯊꯃꯣꯏꯁꯨ ꯐꯖꯩ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯗ ꯅꯣꯛꯐꯦꯠ ꯌꯦꯡꯖꯩ ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯅ ꯅꯣꯛꯂꯤ ꯊꯥꯖꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯗꯗꯥꯒꯤ ꯆꯣꯏꯁꯅꯤꯗꯅ ꯑꯗꯣ ꯗꯗꯥꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯅꯤꯌꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯊꯥꯖ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯥꯖꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯕꯤꯅ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯔꯤꯁꯤꯗ ꯄꯤꯔꯛꯏ ꯁꯣ ꯑꯗꯨ ꯂꯧꯗꯨꯅ ꯔꯤꯁꯤꯅ ꯄꯨꯔꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯗꯨꯅ ꯔꯤꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯏ
Gari tongna tongna Thoibina Sibu kai pono Horen ada yoroge yengo pai da payo Wari sana sana lakpana Jingyagi lampak adu yore Nungsa khara sabana Gari machagi marumda Makoi ani phamduna Wari sari Thoibi plastic bag adu thangalaga Sise yengba yarabo Yengo Laktho Thoibi plastic bag te yauriba adu lakthorai Thoibi harauna Risi da hairei Aima sibu kadai dino James na tharakpa photo dagi aina semini peka phajana torambani sauningdana adum segaikre Photo adu Thoibi ni yengli Risi na pige khana thamkiba photo aduni Nungsibani he sigi numito khalluraga kappu kapningi function da aikhoina langbado school ga chattana imanaba mayamga punduna yam nungai bani haujiti exam sloi khrabani na amatta phangre miss yamna tawre oza singado school gi dress ka setana school ga karoi ko masi haiduna Thoibi mapi ira chelei is asigi da maktaga piga sintharak tore sidi punsi khong chatni nangna chatliba do mafam amada adumak chatkani haiba leitabani stage lan duna chatkadawri bani punsi tangkak ama tungda lehore haiduna ningsingduna adumak leirabadi karamna mangi lambida chatkani haina balaidana yesterday is history tomorrow is mystery today is gift history da ngaro dairaga kaidawduino mental problem lakna bani aikhoisu school life kaido ningsingi bani oza singna ngangkiba amatta kawba nate adubu ningsingaga kaidawduino Aina wa amakak haijarubagi history mystery kaina ai hekte yokre adubu history nei nabasu yamna phai aikhoina manglam chatta phattaba tawruba singado tunglam chatta singdoke haina khalaktoini adubudi yamna chumida aise noigi function dure la amradi ngasi bani naga gari marum daga family base phamlamoi ko Risi masi haina nokfit tawi aina tawkriba mayamdo khanjiluraga sumi kairi photo aduda makutna nalaga Thoibi nokmi tawi Risi su Thoibi di yenglai nangse asengba mai di kan bani he hauji to kayeba Risi gi pambomda khubak na set launa thai chalo ada nangna ai nungdi nushiraga phongdok pangam dabagi aina haibire aduga mai di kali kainaga nupi noi khoida hana haiba yade kainaga leibraba adu kuiba matamdo nangsu aina haiba ngari ro Risi Thoibi gi khut adu chetna pairaga haisu haibani aidi asumna nanga wari amuk sanarakani haibase wakaldaga khaludrabani ado hayeng khaidi sumaina lana khanabase to asiko nangna nungaitaba aina nungaitaba leirabasu isada direct hainagataba natradine nungsi pantung yoba yamna wagani chatkadaba punsi lambi yamna wali nungsi pantung yobudi lairadana ne ama soidana sinagani hoi ado kainum hangine ibani una saiba numito nang mafam asida laambra laktrade nangdi lakpidabado aidi amuktanga nati hanjine mafam sida laamise kamaina nangna off oigiba numito nangi birthday ni dana aduna nangonda surprise pige haiduna tawbani nungdang wari sanarmidana adudagidi aigi phone su battery yaudrena adum thamnaraba matungda phone do off adum takraba Risi Thoibi gi makut adu adumak paina yengdiba adomda adumak yengna makha tarakli aina ahingduma charge torambani aduga ayukta hangbadum kawraba thabaka loina loiraga phone do hangi aduda nangi miss call alert mayam ama lerami aduga message tharambani aila anina aduga bathroom dang changure tholakpada nangi reply di amatta leramdi adaidi call tawbani nangi phone do off adum laikre Risina
ꯂꯦꯞꯇꯕꯤ ꯃꯔꯤ ꯃꯔꯤ ꯍꯥꯏꯊꯔꯛꯄꯗꯨꯗ ꯑꯗꯨꯃꯛ ꯔꯤꯁꯤꯗ ꯌꯦꯡꯅ ꯇꯥꯔꯤ꯫ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯔꯛ ꯊꯠꯂꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯋꯥꯔꯝꯃꯅꯤ ꯉꯥꯡꯕꯗ, ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ꯫ ꯔꯤꯁꯤ ꯅꯣꯛꯂꯒ, ꯅꯪꯁꯨ ꯐꯣꯟ ꯆꯠꯇꯦ ꯈꯪꯂꯗꯤ ꯃꯦꯁꯦꯖꯇꯣ ꯑꯃꯠꯇ ꯑꯣꯏꯁꯨ ꯊꯥꯔꯛꯇꯦ꯫ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯃꯗꯤ ꯉꯁꯤ ꯑꯁꯨꯛ ꯌꯧꯅ ꯋꯥꯔꯤꯁꯦ ꯋꯥꯅꯔꯝꯒꯗ꯭ꯔꯕ? ꯊꯣꯏꯕꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯩꯁꯨ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯀꯣꯜ ꯑꯗꯨꯝ ꯇꯧꯕꯅꯦ꯫ ꯆꯠꯃꯜꯂꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯊꯥꯒꯦꯅ ꯐꯅ ꯁꯥꯡꯅꯗꯤ ꯇꯥꯏꯞ ꯇꯧꯔꯝꯃꯕꯅꯦ꯫ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯨꯅ ꯀꯞꯄꯒ ꯂꯥꯛꯇ꯭ꯔꯤꯕꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯗꯩꯗꯤ ꯑꯗꯨꯝ ꯋꯥꯈꯜꯒ ꯆꯥꯏꯔꯤ꯫ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯕꯗꯒꯤ ꯑꯣꯐ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ, ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯁꯤꯜꯆꯔ ꯌꯧꯔꯒ ꯌꯦꯡꯕꯗ ꯐꯣꯟꯗꯣ ꯑꯗꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯔꯤꯁꯤ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜꯗ, ꯁꯣꯝꯗ ꯑꯩꯗꯤ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯪꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯤꯗꯣ? ꯔꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯗꯤ ꯋꯥꯔꯝꯂꯣꯏꯅ ꯈꯟꯕ꯭ꯔꯣ? ꯀꯀꯥ ꯂꯩꯇꯕꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ? ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ? ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯑꯅꯤꯅꯦ ꯋꯥꯔꯤꯁꯦ꯫ ꯋꯥꯕꯁꯦ ꯅꯪꯅ ꯌꯥꯝꯅ ꯍꯦꯟꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯦꯟꯕ ꯍꯦꯟꯗꯕ ꯑꯩ ꯈꯪꯗꯦ꯫ ꯌꯨꯝ ꯊꯣꯛꯅꯤꯡꯕꯅ ꯑꯩꯗꯤ ꯁꯤꯒꯦ ꯇꯧꯏ꯫ ꯅꯪꯗ ꯅꯠꯇꯤꯌꯦ, ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤꯕꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯗꯗꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯃꯗꯨꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯗꯨꯕꯣ? ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯥꯏꯅꯕ ꯐꯣꯟ ꯄꯥꯏꯔꯛꯇꯕꯅ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩ ꯀꯩꯝꯇ ꯈꯨꯝꯈꯤꯗꯦ꯫ ꯑꯣ, ꯑꯗꯨꯗꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯃꯃꯥꯅ? ꯔꯥꯖꯅꯗꯤ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯉꯩ ꯃꯔꯛꯇꯣ ꯑꯩ ꯀꯌꯥꯝ ꯋꯥꯏ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯍꯤꯡꯗꯨꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯦ, ꯏꯁꯩꯒ ꯁꯛꯃꯤꯟꯅꯗꯅ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯒ ꯐꯣꯟꯗꯣ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣ ꯄꯦꯟꯗꯣꯏꯁꯤꯕꯣ? ꯑꯩꯁꯦ ꯉꯥꯎꯗꯅ ꯆꯠꯇ꯭ꯔꯤꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯍꯣꯏꯕ, ꯑꯗꯣ ꯃꯃꯥꯗ ꯑꯩꯒꯤ ꯃꯔꯝꯒꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ꯭ꯔꯣꯕ? ꯅꯪꯅꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯈꯤꯗꯦꯗ꯫ ꯍꯥꯏꯔꯝꯃꯗꯤ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯈꯪꯗꯣꯏ ꯂꯩꯔꯁꯤꯕꯣ? ꯍꯌꯦꯡꯋꯥꯏꯅ ꯍꯌꯦꯡꯋꯥꯏꯅꯤꯗꯅ꯫ ꯅꯪ ꯐꯣꯟ パイꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯍꯥꯟꯈꯩꯗꯤ ꯄꯥꯏꯔꯔꯣꯏꯁꯤꯔꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯏꯔꯅꯤ꯫ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯃ ꯂꯩꯈ꯭ꯔꯒꯦ꯫ ꯅꯍꯥꯟꯈꯩ ꯄꯥꯏꯗ꯭ꯔꯤꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯩꯅꯦꯕ? ꯅꯠꯇ꯭ꯔꯗꯤ ꯐꯣꯟꯒꯗꯣ ꯄꯨꯟꯁꯤꯒꯤ ꯄꯥꯏꯔꯔꯣꯏꯅ ꯑꯩꯗꯤ ꯈꯟꯈ꯭ꯔꯕꯅꯤ꯫ ꯊꯣꯏ, ꯅꯪꯁꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯐꯕ ꯃꯒꯨꯟ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯑꯦ, ꯀꯩ ꯃꯒꯨꯟꯅꯣ ꯍꯥꯏꯁꯤꯕꯣ? ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ, ꯅꯪꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ, ꯁꯥꯎꯅꯔꯦ ꯍꯥꯏꯗꯅ ꯐꯣꯟꯒ ꯄꯥꯏꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯝꯗ꯭ꯔꯤꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ꯫ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯗꯧꯅ ꯂꯣꯏꯅ ꯇꯧꯔꯕꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯏꯗꯣꯏ ꯃꯥꯟꯗꯦ꯫ ꯅꯪꯁꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯝꯃꯗꯤ ꯑꯃꯗꯤ ꯀꯣꯏꯔꯝꯗꯧꯔꯤꯅꯦ꯫ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯕꯩꯅꯤꯗ ꯑꯩꯁꯨ ꯈꯔꯒ ꯀꯨꯏꯔꯗꯤ ꯋꯥꯈꯜꯒꯁꯦ ꯍꯣꯡꯈꯤꯕ ꯌꯥꯔꯝꯕ ꯖꯥꯠꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯤꯑꯣꯏꯕꯅꯤꯗꯅ꯫ ꯅꯪꯒꯤ ꯅꯄꯥꯎꯒ ꯇꯥꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨꯅꯦ ꯊꯥꯖꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏꯗ꯫ ꯔꯤꯁꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯅ ꯂꯛꯅꯔꯛꯏ꯫ ꯔꯤꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯅꯪꯒꯤꯁꯦ ꯊꯥꯖꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯔꯤꯁꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ, ꯑꯦ, ꯆꯠꯂꯣꯍꯦ, ꯄꯥꯝꯗꯦ ꯄꯥꯝꯗꯦ, ꯃꯊꯟꯇ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯅꯨꯄꯤꯗꯨꯕꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯀꯩꯒꯤ? ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤꯕ꯫ ꯁꯦ, ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ꯫ ꯅꯨꯄꯤꯁꯤꯅꯅꯦ ꯅꯣꯡꯃ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤ ꯊꯕꯛ ꯇꯧꯒꯦꯅ ꯍꯪꯕ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯗ꯭ꯔꯥꯏꯚꯔꯅꯦꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯅꯪ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦꯅ ꯍꯥꯏꯔꯕ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯑꯣꯏꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤꯅꯦꯅ ꯍꯥꯏꯔꯛꯑꯦꯌꯦ꯫
ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯩ ꯁꯣꯏꯈ꯭ꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯗꯗꯥꯗꯅꯦ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦ ꯍꯥꯏꯖꯔꯔꯣꯏꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯅꯪ ꯍꯥꯏꯁꯦ ꯑꯩꯁꯦ ꯑꯍꯦꯟꯕꯤ ꯊꯤꯕꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯔꯤꯅꯦ ꯋꯥꯔꯤ ꯅꯪꯅꯦ ꯍꯥꯏꯈ꯭ꯔꯕꯣ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯅꯪ ꯋꯥꯔꯤꯗꯣ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯑꯗꯣ 이반이세 파기 오이나 사우나라바수 ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯕꯗꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯐꯖꯅ ꯍꯥꯏꯅꯒꯗꯕ ꯍꯟꯗꯛꯀ ꯁꯥꯎꯅꯔꯕꯗꯤ ꯑꯩꯗꯤꯅꯦ ꯁꯣꯏꯗꯅ ꯂꯝꯕꯤꯗ ꯆꯠꯂꯅꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯀꯧꯔꯒ ꯆꯠꯂꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯁꯦꯡꯕꯩ ꯇꯧꯗꯣꯏꯅꯦ ꯅꯪ ꯐꯣꯟ ꯂꯩꯈꯤꯅꯦ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯁꯤ ꯊꯦꯡꯉꯅꯤ ꯑꯃꯨꯛ ꯔꯤꯁꯤ ꯊꯣꯏꯕꯤꯒ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ